Ibema, ima khoidi karai sakhi amata udini nayambado na aduna leirabanina ima ne hekta sakobase haiba laabani ngana lauko as khangdeda akhoi magi wabu pangsata satpane no nganbaga karai sakhino ga khangdi amata hairamdeba ima ado aigi dakhina do kaido bidoino ba nangbu kari hapaningi ne hayune nangi apambado ima TV amta hapiyo dana TV do yengba yam nungai treba TV haiba TV di sima kapaga yengnabado natro as mamang da su TV happy nangbu adu nataba malaybana patro as mamangi TV do di akwai ta chong nengonda kadar tawragane lising kun pi bani haijanaba lupa lising nipan ga sawnga pi bani ba adu yengba nungai te bai ma Wi-Fi samaga yengba yaba TV do ima hojingne offer yam tawribane ba ningon sakobagi 45 pi bado 37 da phangye na haiba ado ima sim taung lebiyo ba ai keim haizararoi sibu layadine yare ba 37 pi haidi kaino lising ahunga chatret hairo nangidu ba haura dangni akhoi mai shono chubije kaidi lising ahunga chatret pi ba TV no hojipo lising kuntra tariat haibai ma offer yam pi haiba ima ta jodam da hayo ba ta jod da hayadine adum marai na lejane ba oi ma nangi TV sidi hongi ne hebi ma is onthong no hongkreda yare ma ai loi khangjani ko ahoi ta jogi bin phangbado ai loi pau ta jani kai su da ta ba lising kuntra tare tu gi da makta ima ta jod da hayo ba ima na hayadi ima ta jong na su har kani ba ima hayo go TV do pirak padane laikai sida wari na hange haiba ima mapam dagi TV atangbo ule kai naga haiba do nang taning dra ba ima as ai dine manglan ga myam sagaline ima ai di khangde TV kun tratret pi bada ai di hap ta yari ko ai di laikai daga wari sa ba horapani khoi ta chongna adu hapakani na ima hayo ba kaim tawroi ba ta chawda hayo ba ko ha hoi haige nei ta chawdo operation tawrubagine masado ikan dribani haige as onthok na nungai re ko nuai da horendi nungdangi henzang leibu thokpada payon bising do adu ni salam ngeng khoi ta chawna TV bak turina Ibema nangi gap sidi leibau leidri tawno mingon ta ko manglan phurat ningkhai raga ne nalle do nang tawjani ko ai khoi ta jawna leidoi leiraba sida ai kai do bagi manglan phura ningkhai raga nan doino ima haidini horen nei dini he hinjang leiba chachanare dana mi pom khoding da khangan doriba Moita zaw ngasai siak jatpadasu doctor na hairaiduni operation tawrubanina thawak inkhang do akan arak suruno na aduga karino dari da ngarega leiba sing myam se loi khaido misibu kaigino haibanida hai kisiyam kana subana tine sing amani khaktubu nangne sing khairi ni haidana se sing dudadi pandadana leibak ta hanjan yanbado ai yengba ngamdine aduna khajikak nangi na ting bangamalida thadoi karino handakti sima pami sunga hek haidina nangbu ningon chakuba chatui natro kaidorage ni nangbo kaimta haidri de gonda moita zaw kaisu tawdida ibe masu sakol doinina pujari do ayoina oirage tawbani tamoso haksa ngamdramnina thongba thakpa kisu ngamaroi Pabung haire kaimta haiba nate ima su ngaire kaimta haiba nate mama thandana hona bado kaisu oithok tar wani aduna ne nongni ni leire goina ko birona haikreba yani adum yana ba tawra loire hadati paisa nusa su yam komboide mamangda tikagi bin phangbadu su tamogi operation da loi sankre adubudi jangja sano naba pharaga loire dana ado
ꯌꯥꯅꯤꯗ ꯇꯥꯃꯣ ꯌꯥꯅ ꯌꯥꯅꯕꯕꯨ ꯁꯤꯜꯂꯗꯤ ꯑꯗꯨꯝ ꯌꯥꯕꯅꯤꯗ ꯊꯥꯗꯣꯏ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯦꯡꯕ ꯃꯅꯝ ꯍꯥꯏꯗꯣ ꯅꯪ ꯑꯣꯏꯔꯦꯍꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯉꯁꯥꯏ ꯂꯩꯌꯣꯅ ꯍꯥꯏꯍꯧꯕ ꯗꯈꯤꯅꯥꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ 58,000 ꯄꯤꯕ ꯇꯤꯚꯤ ꯍꯥꯞꯄꯣꯅꯦ ꯑꯩꯕꯨ ꯃꯕꯨꯡꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣꯕ ꯁꯤꯕꯣ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯔꯒ ꯄꯨꯊꯔꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯒꯦ ꯀꯔꯤ ꯈꯨꯝꯃꯛꯄ ꯈꯨꯝꯃꯛꯇꯕꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤꯗꯤ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯁꯨ ꯃꯕꯨꯡꯗꯣ ꯂꯩꯔꯝꯅꯤ ꯈꯪꯗꯦ ꯂꯩꯔꯝꯃꯣꯏ ꯈꯪꯗꯦ ꯀꯅꯥꯅꯕꯨ ꯍꯥꯏꯗꯨꯅ ꯇꯥꯔꯤꯅꯣ ꯈꯪꯗꯦ ꯕꯤꯜ ꯐꯪꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯏꯆꯥꯅꯨꯄꯥꯒ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯃꯥꯒꯤ ꯗꯈꯤꯅꯥꯁꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ ꯋꯥꯅꯤ ꯅꯤꯡꯊꯦꯝ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯂꯥꯎ ꯑꯁ ꯋꯥ ꯑꯝꯇ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦꯅꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯁꯤꯗ ꯉꯥꯛꯇ ꯊꯣꯛꯂꯛꯎ 58,000 ꯏꯃꯥꯏ ꯄꯦꯝꯃ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ ꯏꯆꯟꯇꯣꯝꯕꯤꯗ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯛꯇꯕꯅꯦꯅ ꯍꯥꯏꯔꯝꯗ꯭ꯔꯣ ꯃꯥꯅꯗꯤ ꯑꯩꯁꯦ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯝꯒꯅꯤ ꯑꯗꯣ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯏꯆꯟꯇꯣꯝꯕꯤꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗꯣ 이마기 닝템 그이슈 컬러우디다 나전도 아이는에 하얀바니 나붕도 마산 누아이따바기 아이노이나 라바니나 아도 이마가 와마타 카나시네 해 그리 와노 이마 그리 마땅이 오이러브노 이선tom비도 마기디 아빠한바가 하이럭트로 하이럭마니 소이드나기 이마나 하이도리 와세 아두기 마땅다니네 해 마나디 그리노마 하이럭바 아두다 이마시 낭원다 까라마이나 하이도리노 캉드리네 나잔노비도수 닝아이 깐크라바 그리노 또도시보 이마 이선tom비나 그리 밤이 하이노 마기 아빠한바도 에코이수 이행어가 레비부 다리드나 이선tom비나 그이 밤이 하이레이노 바이마 마나 하이바두부 닝원 자거우바기 오퍼 얌 레이예 얌 홍이 마나 하이리바 TV yamta happy oye TV di mamangdasu happy ima magi TV dubu yadrena haibro mamangda nagna happy bado pikmali yengba nungaite ye man haibadubu kuntra tariat pi haine nati nipu manga pi bado kuntra tarita phangi man haiba hongi adum da lebiona aingona hairibani ne mana hairiba akhoi tasogi bill phange su ai loi khangi adoima taso da hayo mana hairiba adubu imagi ningthe nangbu ngamgadra ba lising kuntrataria ai jantombi nei ngangbo wasidi ima nasa phanaba loi singe yani ain thokbo tawge ijantombi haisini mangaw thikraba ai ijani nungaireda imagi ningthem nangna phanaba adum sillogo ima yaura aroi phare najandu pisu mathandani tawra aboganabi ningon chakauba cheloidro aidi sattuini akhoi ta saunune tv iseng contract ne tiba hapakaduini it's onthong yamna pireda nakhoi gi tv dubu cinema hall daga kapa apapado adum chawramdo maliko abog hanubi adumaina di pahakteda adudagi hena yengba nungai doini ado abog ai chale haima isan tombi nangdi karom dagino nga legi tholeiro nangbo nga di loi thokre ne nga tana adudi poset phane ne ngasidi yamna ise sakauba jaloidra aidi sakauba jatoine akhoi ta songna ne lising contract pipa TV habak tuine khoi ta songna happy ni hai ni khambra ado ise di jaloidra imai pema lising contract pipa TV as ontong na phazara manida akhoi gi dine ama hekta hapona hai ki bani aina kaido rudoino ningon sakauba haibase masin mopa harau saksamina baduni na ne mabungning sonthadana ba haiki bani aina nakhoi tawning ba amhek tawramuna
ꯏꯆꯦ ꯑꯗꯨꯁꯨ ꯍꯦꯛꯇ ꯌꯥꯗꯦꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯃꯨꯛꯈꯛ ꯈꯛꯇꯪꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁꯛ ꯅꯥꯏꯕ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯇꯤꯚꯤ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯁꯨ ꯑꯁꯦꯡꯕꯒꯤꯗꯤꯅꯦ 95,000ꯅꯦꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔꯒꯤꯅꯦ 39,000 ꯄꯤꯕꯩ ꯋꯥꯅꯦꯃꯤ ꯀꯩꯊꯦꯜꯁꯤꯗ ꯆꯠꯇꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯇꯧꯖ ꯁꯥꯖꯩꯁꯦ ꯅꯨꯡꯁꯤꯗꯕꯅ ꯇꯤꯚꯤꯅ ꯑꯆꯥꯎꯔꯝ ꯍꯦꯛ ꯄꯥꯝꯃꯗꯅ ꯏꯆꯦ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯁ꯭ꯋꯥꯏꯁꯦ ꯇꯨꯃꯤꯠ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕ ꯒꯨꯗ ꯅꯥꯏꯠ ꯑꯃ ꯊꯥꯗꯗꯤ ꯌꯥꯔꯔꯣꯏ ꯏꯆꯦ ꯒꯨꯗ ꯅꯥꯏꯠꯇꯣ ꯊꯥꯖꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ ꯑꯥꯏ ꯌꯨꯝꯗꯤ ꯌꯧꯁꯜꯂꯛꯑꯦꯅꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯔꯗꯤꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯒ ꯂꯥꯛꯄꯅꯦ ꯂꯝꯕꯤꯁꯤꯗ ꯑꯃꯠꯇ ꯆꯠꯂꯝꯗꯦꯕ ꯑꯩꯈꯣꯏ ꯇꯥꯆꯧꯅ 13,000 ꯄꯤꯕ ꯅꯠꯇꯦ 13,800 ꯄꯤꯕ ꯇꯤꯚꯤ ꯍꯥꯞꯄꯛꯇꯣꯏꯅꯦꯅ ꯃꯤ ꯑꯃꯇꯪꯗ ꯍꯥꯏꯔꯝꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯆꯪꯉꯒꯦ ꯇꯧꯕꯅꯦ ꯃꯤ ꯑꯃꯇ ꯆꯠꯇꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯑꯦ ꯑꯥꯗ ꯍꯟꯅꯨꯕꯤ ꯑꯃ ꯂꯥꯛꯑꯦꯅꯦ ꯑꯁꯤꯗ ꯍꯦꯛꯇ ꯍꯥꯏꯔꯝꯃꯒ ꯆꯪꯉꯒꯦ ꯑꯕꯣ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣꯕꯣ ꯍꯥꯏ ꯀꯅꯥꯅꯣꯅꯦꯍꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯆꯥꯛꯀꯧꯕꯅꯣ ꯑꯁꯨꯛ ꯊꯤꯅ ꯁꯣꯟꯈ꯭ꯔꯕ ꯀꯥꯟꯁꯤꯗ ꯌꯥꯒ ꯑꯃꯠꯇ ꯌꯥꯎꯗ꯭ꯔ ꯄꯣꯠꯅꯤꯗ ꯀꯗꯥꯏꯗꯒꯤ ꯆꯥꯛꯀꯧꯕꯅꯣ ꯑꯣ ꯑꯗꯣ ꯑꯕꯣ ꯑꯩꯗꯤ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ 13,000 ꯄꯤꯕ ꯇꯤꯚꯤ ꯍꯥꯞꯄꯛꯇꯣꯏꯅꯤ ꯈꯪꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯍꯔꯥꯎꯏꯗ ꯑꯩꯗꯤ ꯍꯣꯏꯔꯣꯡꯒꯤ 13,000 ꯄꯤꯕ ꯇꯤꯚꯤꯔꯣ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯆꯦꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯡꯉ ꯀꯥꯟꯁꯤꯗ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯃꯌꯥꯝ ꯑꯩꯅꯅꯦ ꯆꯤꯟ ꯊꯤ ꯍꯥꯏꯗꯅ ꯁꯥꯎꯕꯤꯒꯅꯨ 시구만 미치디네 푸바 야라바니 아이나 한노이바니나 푸바디 남자 그리 자고보다 뭐 독 자고보다 기나 니바 홍나리 해봐 뭐야 뭐라고 비벼야 되고 언동나 성능케다 한우비니 가이나 짝확키드레와니 삭다두가 mamana pokpadagine listen contracted biba tibida uram kiroi khui yam sawningida bit leina yum han jange tawbani daw thunga yaroi haima isan tombi la iduna is ngasidi isan si onthong na phajakreda imai pima kari no pure imam sidi heman khredana asu yam na purukpa hongna bro sumaina pochei singse leirabadine paisa se mapalam na dum jatkiba tabani as yaman kre pudaba yadaba cm kg ma yubi ma lapoi ma gulam pura loide asuk yamba bombal tang ma yawisi otong na pamuda brabo noibo taso kai di yamino ai di yam dina hairine sibukta mi khajik tang pujarak pasida sahi amagi manungda amuktang ni sakori sisu anira ahumla ko basnatana sahi amagi manungda amuktang ni na khara phajana pudradi kaino ta chaw isan tombi nang na haido amarom da budi chumba adu sidi asa thanga tani satho khar loire nungti gi sajana riba posai singjoina puradi phaidana ado yaman khre matungdi sumai poro kanu ko paisa su aremba da loinamak tingamani do si 10,000 di helam ne banang puri posai myam je yaman khre da ado nanna mana nang lakani na haraudana amuktoiba ngasai digini sak thongi do loi dagi toromani nang su khra yaw saluro phanek pirondo nanna madagi hongto ko ibung mapanda thabak khra loisange taso akhoi namase yambai ko ai lagani haibagi magi sakau babuk chatage yumda layambase as yam harawi da taso adu taso ai su khra yaw salugi namagi ningthem nasanupigi tv dubu poraktribo udeda karai dubu laigeba hozik phauba yumda leitrisnadi pura amkhiroi horene nasanupi hanbada nangdradi kamai tongni nasanupigi maching makne ima nangsu isan tombi dongna angang olakanuda karai digi tv no listing 13 kaina ai operation tawbuda natro lak ama makhai changkhrido
ꯂꯥꯛ ꯑꯃꯒ ꯂꯤꯁꯤꯡ 60 ꯈꯛꯇꯅꯤ ꯑꯩꯒꯤ ꯇꯤꯀꯥꯒꯤ ꯕꯤꯜ ꯐꯪꯉꯤꯗꯣ ꯀꯔꯥꯏꯗꯒꯤꯅꯣꯗ ꯂꯤꯁꯤꯡ 38 ꯄꯤꯕ ꯇꯤꯚꯤ ꯀꯥꯏꯅ ꯃꯅꯝꯃꯅꯅꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯤꯁꯤꯡ 3 ꯄꯤꯌꯦꯅ ꯂꯧꯔꯨꯔꯕꯅꯤ ꯑꯗꯣ ꯐꯃꯜꯂꯕꯅꯤ ꯏꯆꯟꯇꯣꯝꯕꯤꯗꯁꯨ ꯑꯩ ꯍꯥꯏꯒꯦ ꯐꯖꯅ ꯃꯥ ꯑꯗꯨꯝ ꯀꯩꯁꯨꯝ ꯁꯥꯎꯔꯣꯏꯗ ꯅꯤꯡꯊꯦꯝ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯉꯝꯃꯔꯣꯏ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯉꯝꯃꯔꯣꯏꯅ ꯀꯣꯛ ꯍꯥꯏꯗꯣꯛꯈꯤꯕ ꯌꯥꯗ꯭ꯔꯥꯕ ꯅꯪꯅ ꯂꯩꯗꯣꯏꯕꯣꯏ ꯅꯤꯡꯗꯅ ꯑꯩꯅꯁꯨ ꯐꯣꯟꯗ ꯂꯩꯔꯅꯤ ꯍꯥꯏꯕꯅꯤꯅ ꯍꯥꯏꯔꯤꯅꯦꯕ ꯃꯉꯣꯟꯗ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯏꯁꯦ ꯇꯤꯚꯤ ꯂꯩꯔꯝꯃꯅꯤꯅ ꯂꯥꯛꯏꯅꯦꯕꯁꯦ ꯍꯣꯔꯦꯟ ꯀꯔꯤꯅꯣ ꯇꯧꯗꯣꯏꯗꯨꯕꯨ ꯗꯈꯤꯅꯥ ꯇꯧꯕꯒꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯐꯅꯦꯛꯇꯣ ꯄꯨꯊꯣꯛꯑꯗꯤ ꯐꯖꯔꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯗꯣꯏꯔꯥ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯃꯥꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯒꯥꯁꯦ ꯌꯦꯡꯉꯨꯗꯅꯁꯦ ꯁꯨꯝ ꯌꯥꯝꯒꯩ ꯄꯨꯔꯛꯏꯁꯦ ꯇꯤꯚꯤ ꯂꯩꯔꯝꯃꯅꯤꯅ ꯄꯨꯔꯛꯏꯅꯦꯃꯤ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯏꯃꯥ ꯑꯩꯅ ꯂꯩꯔꯗꯤ ꯃꯌꯥꯝ ꯍꯥꯞꯄꯣꯏꯗ꯭ꯔꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯑꯅꯥꯕꯗ ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥꯕ ꯅꯠꯇꯦ ꯄꯩꯁꯥꯗꯣ ꯂꯩꯇ꯭ꯔꯒꯅ ꯀꯔꯥꯏꯗꯒꯤ ꯀꯣꯠꯂꯒ ꯂꯩꯔꯨꯆꯣ ꯍꯥꯏꯅꯣꯕ ꯇꯤꯚꯤꯗꯣ ꯅꯣꯏꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯂꯛꯖꯔꯤꯗ ꯌꯥꯝ ꯉꯥꯎꯔꯤꯁꯦ ꯀꯩꯒꯤꯅꯣ ꯏꯁꯥꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯆꯟꯇꯣꯝꯕꯤꯗꯣ ꯃꯕꯨꯡ ꯑꯩꯅ ꯍꯥꯏꯕꯗ ꯀꯩꯁꯨꯝ ꯁꯥꯎꯒꯗꯕ ꯂꯩꯇꯦ ꯏꯃꯥ ꯌꯥꯔꯦ ꯌꯥꯝ ꯈꯟꯖꯜꯂꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯂꯣꯏ ꯁꯤꯜꯂꯒꯦ ꯏꯆꯟꯇꯣꯝꯕꯤꯗꯣ ꯑꯩ ꯐꯖꯅ ꯍꯥꯏꯈꯤꯕ ꯅꯤꯡꯉꯥꯏ ꯆꯀ꯭ꯔꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯟꯅꯨꯄꯤꯁꯤꯗ ꯀꯔꯝꯕ ꯋꯥꯍꯩꯅꯣꯕ ꯃꯥꯅ ꯍꯥꯏꯔꯒ ꯊꯦꯝꯗꯣꯏꯁꯤꯕꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯁꯦ ꯀꯔꯤꯅꯨꯡꯒꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯨꯕꯅꯣꯗꯣ ꯇꯥꯔꯦ ꯏꯄꯥꯝꯗꯅꯦ ꯆꯥꯛꯀꯧ ꯆꯠꯂꯝꯗꯧꯅꯤ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯔꯣꯅ ꯍꯥꯏꯔꯒ ꯊꯝꯃꯝꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯕꯖꯥꯠꯅꯤꯀꯣ ꯀꯔꯤꯅꯣꯕ ꯍꯣꯔꯦꯟ ꯇꯧꯗꯣꯏꯁꯤꯕꯣ ꯏꯅꯝꯃ ꯑꯩꯁꯨ ꯌꯥꯎꯁꯜꯂꯛꯀꯦ ꯀꯩꯀꯩ ꯇꯧꯁꯜꯂꯛꯎꯒꯦ ꯍꯩꯃꯥ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯂꯥꯛꯑꯦꯗꯅ ꯑꯩꯗꯤ ꯅꯪ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯍꯦꯟꯖꯥꯡ ꯉꯧꯔꯤꯉꯩꯗ ꯊꯕꯛꯄꯨꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯣꯏꯔꯕꯅꯤꯗ ꯐꯤ ꯍꯥꯟꯅ ꯍꯣꯡꯉꯨ ꯂꯥꯛꯑꯣ ꯑꯗꯨꯒꯅꯦ ꯏꯕꯥꯅꯤ ꯍꯋꯥꯏ ꯊ꯭ꯔꯥꯛꯁꯦ ꯈꯣꯛꯁꯦꯕ ꯍꯣꯏ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃ ꯇꯥꯆꯧꯅ ꯑꯩꯒꯤ ꯇꯤꯚꯤ ꯑꯃ ꯂꯩꯅꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯆꯪꯉꯛꯄꯗ ꯁꯨꯡꯎ ꯎꯗꯦ ꯀꯔꯥꯏꯗ ꯊꯝꯒꯦꯕ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯏꯅꯝꯃ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯒꯦꯕ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯦ ꯍꯣꯡꯉꯒꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯇꯥꯆꯧꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯂꯧꯔꯨꯁꯣꯅ ꯂꯤꯁꯤꯡ 3 ꯄꯤꯗꯅ ꯂꯧꯔꯨꯕꯅꯦ ꯑꯩꯉꯣꯟꯗꯗꯤ ꯇꯤꯚꯤꯒꯤ ꯋꯥꯐꯝꯗꯣ ꯄꯜꯂꯛꯇꯦꯕꯣ ꯏꯆꯟꯇꯣꯝꯕꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯤꯁꯤꯡ 38 ꯄꯤꯕ ꯇꯤꯚꯤ ꯍꯥꯞꯅꯦꯅ ꯍꯥꯏꯔꯒ ꯂꯤꯁꯤꯡ 3 ꯄꯤꯕ ꯐꯅꯦꯛ ꯍꯥꯞꯇꯣꯏꯅꯦꯕ इस नोईगी दखिना दुबुदी अइना पुरइबा पोचैसिंगसिना हेना यामेदा लिसिंग 38 पीबा टीवी हापोना हायेबा अइदी खंगदेबो अइगोंददी फनेक तंग लवोना नोई ताचौने कोना लुपा लिसिंग 3 पी अदो नोई ताचौना टीवी दो लैरंबसु याय अइदी खंगदे नोई ताचौदमदा हंगोय चंदंबी हानाने सागतकनो इनमा असेंबगी ताचौना लैरंगनीको ताचौना लिसिंग 3 पीरिदो अदुना इनमगी सरुक ओयोना पीबो रंबसु यायबा इनमना तौबा दखिनानेना हायहनिंगबै ओरंबसु याय इनमा आई ताचौदा हाना हंगुगे सोयदनगी लैरंगनेबा मसन आइना हायबदने खोय ताचौदी अदुम याबने अमदा हंगुगे इनमा हंगुरो ताचौ कई हे इनो नुंसित सिलकपगी लोरे अमुक तोइबा पुंग साइ सि मैमजे सिसलमबनिदा अदुगा होरेन हेंजांग थांगनबा अवा फदिगोम खरा हेगलमबनि नंबु नफी नरोंगादो होंतोउने लोइ मोटपा तारिने नंबो ताचौ इनमनसु फी होंगोना हायहोबने अदुदा ताचौदा कैनो महाना हंगुगेना लाइने ताचौ इचनतोंबी करी हंगे हायबनो नंगना हाइदिंगिदो हेक्ता हायुने नबुंगदा ताचौ नहान अखोय मादा आइना हाइखिबनेबा आइगिदी टीवी लिसिंग 38 पीबा ओइना लेबियोना अदो ताचौ आइगी टीवी दो लैरबा नत्रो अदो कायदा लैगेबा हानंते येंगेबा ताचौ इचनतोंबी नबुंगसे ऑपरेशन तौरुइदना अदुदा सेल दो मयाम अमा संख्रेबा इजनगी टीवी दो लैबा याबने अदो नबुंगी नाबदा लोइ चंखिदना उपाय लेत्रे अदुनाने ननमदा
ꯈ꯭ꯋꯥꯡꯒꯤ ꯐꯅꯦꯛ ꯆꯦꯠ ꯆꯦꯠ ꯂꯥꯎꯕ ꯑꯝꯇ ꯂꯩꯕꯤꯔꯨꯆꯣꯅ ꯅꯅꯝꯕꯗ ꯂꯩꯍꯜꯂꯒ ꯊꯝꯃꯕꯅꯦ ꯑꯩꯅ ꯇꯤꯚꯤꯗꯣ ꯃꯊꯪ ꯍꯥꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯅꯕꯨ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯆꯟꯇꯣꯝꯕꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦ ꯆꯟꯇꯣꯝꯕꯤ ꯅꯪꯕꯨ ꯐꯤꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯑꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯂꯣꯏ ꯆꯨꯕ ꯇꯥꯔꯦꯅꯦ ꯆꯨꯅꯤꯡꯉꯒ ꯆꯨꯁꯅꯨ ꯆꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯁꯅꯨ ꯅꯊꯧꯔꯣ ꯍꯥꯏ ꯆꯟꯇꯣꯝꯕꯤ ꯐꯤꯗ ꯊꯥꯎ ꯊꯨꯝ ꯆꯨꯈ꯭ꯔꯗꯤꯅꯦ ꯄꯥꯛꯅ ꯀꯣꯛꯇꯕꯅꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯑꯩꯅ ꯁꯦꯠꯂꯤ ꯆꯥꯔꯤꯁꯦ ꯏꯃꯥꯒꯤ ꯐꯤꯔꯣ ꯑꯩꯅ ꯆꯨꯖꯒꯗꯕ ꯏꯃꯥꯅ ꯆꯨꯕꯤꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯆꯨꯅꯤꯡꯉꯒ ꯆꯨꯁꯅꯨ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯀꯩꯅꯣꯃ ꯏꯇꯧ ꯇꯧꯏꯅ ꯁꯤꯗꯤ ꯇꯧꯋꯦ ꯑꯩꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯅꯣꯏ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯅꯤꯡꯉꯥꯏ ꯍꯧꯔꯦꯗꯅ ꯆꯟꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯏꯆꯥ ꯆꯥꯗ꯭ꯔꯗꯤ ꯍꯦꯟꯖꯥꯡ ꯌꯥꯝ ꯂꯩꯀꯣ ꯍꯥꯄꯛꯀꯦ ꯆꯥꯁꯜꯂꯣ ꯌꯥꯔꯦ ꯑꯣꯛꯑꯦ ꯏꯅꯝꯃ ꯌꯥꯔꯦ ꯑꯣꯛꯑꯦ ꯃꯁꯤꯒꯤ ꯍꯦꯟꯖꯥꯡꯁꯦ ꯆꯥꯔꯒꯅꯦ ꯍꯛꯆꯥꯡ ꯐꯒꯗꯕ ꯃꯥꯟꯗꯦ ꯆꯟꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯍꯛꯆꯥꯡ ꯐꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤꯗꯨꯅ ꯍꯦꯟꯖꯥꯡꯗꯣ ꯍꯥꯎꯇꯦ ꯍꯥꯏꯔꯤꯔꯕ ꯅꯣꯏ ꯇꯥꯆꯧꯗꯤ ꯍꯥꯎꯋꯦꯅ ꯐꯅꯌꯥꯝꯕꯨ ꯆꯥꯈ꯭ꯔꯦ ꯆꯟꯇꯣꯝꯕꯤ ꯅꯪꯒꯤ ꯆꯥꯛꯇꯣ ꯃꯁꯤ ꯏꯔꯦꯡ ꯂꯦꯡꯗꯦꯀꯣ ꯆꯥꯁꯜꯂꯣꯃꯤ ꯅꯪꯕꯣ ꯆꯥꯅꯤꯡꯗ ꯆꯥꯁꯟꯕꯁꯦ ꯍꯛꯆꯥꯡ ꯃꯅꯨꯡꯗꯅꯦ ꯍꯨ ꯆꯦꯜꯂꯦꯅ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯑꯗꯨꯅ ꯆꯥꯁꯜꯂꯔꯣꯏꯒꯦ ꯀꯌꯥ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯥꯒꯤꯁꯦ ꯅꯤꯡꯉꯥꯏ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯇꯣꯏꯂꯦꯠ ꯃꯅꯨꯡꯁꯤꯗꯅꯦ ꯄꯦꯟꯅ ꯑꯝꯇ ꯀꯞꯀꯦ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯗ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯁꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ 53,000 ꯄꯤꯕ ꯇꯤꯚꯤꯗꯣ ꯑꯩꯒꯤ ꯏꯕꯨꯡꯅ ꯄꯤꯔꯛꯀꯅꯦꯅ ꯂꯩꯀꯥꯏ ꯁꯥꯔꯥ ꯁꯟꯕ ꯃꯈꯩ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯒ6,000 ꯄꯤꯕ ꯐꯅꯦꯛꯁꯦ ꯄꯨꯔꯒ ꯑꯩ ꯀꯃꯥꯏ ꯍꯟꯗꯣꯏꯅꯣꯕ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗ꯭ꯔꯦꯗ ꯌꯥꯝ ꯏꯀꯥꯏ ꯑꯃ 53,000 ꯄꯤꯕ ꯇꯤꯚꯤꯗꯣ ꯍꯥꯄꯛꯇꯣꯔꯕꯅꯤꯅ ꯄꯣꯠ ꯆꯩꯁꯨ 19,000ꯒꯤꯅꯦꯕ ꯑꯩꯅ ꯂꯩꯔꯨꯏꯁꯦ 53,000 ꯄꯤꯕ ꯇꯤꯚꯤ ꯍꯥꯏꯔꯒ 3,000 ꯄꯤꯕ ꯐꯅꯦꯛ ꯄꯨꯑꯣꯕ ꯈꯪꯅꯤ ꯁꯦꯡꯒꯥꯏꯔꯒꯅꯦ ꯈꯣꯡꯕꯥꯟꯗ ꯂꯪꯊꯣꯛꯑꯝꯒꯦ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯔꯕ 이bun기 이선덤비 이선나 하이바 TV도 마탕 하파게 한덕디 나붕세 나바니나네 하파 ngamdre 나붕나 합리바 콩기 파넥세 능 하라우 로고 합드레서 야르시다 아스 cây ba taso cây do lai rui no 합드레서 야르도부 아스 tanra khangdi 이선덤비 낭기도부 사우리바이두로 사오고노 나붕 따생하네 레이더버기니 아이수 레이르데 그이도버기 이선이 하보이드노네 아 한덕디네 이붕세 오퍼레이션 떠우래 아두나수 아얌바니 능 사오라노 쾅기 파닉세 나남바나 꼬체엔 젤라가 러우리니네 아도 세 한덕기디 하라우 러우로 낭나네 아두마인 떠우라디 나붕세 농아이라로이바 호이 따서 아이수 khangida अदो हाप्तसु यारदुबु हाप्ते यादे हाइबगी टाइपत अस होइदा पुदे यादे हारगना पुरगे आदने नुरा ओइनबा फि अमत्तसु लैत्रबनी फनदम फरे नुरा ओइरुगे इचनदम्बी नंग अदुमाइना हाइनुने नंग हाइरे कैदौरगे तासो सिबु फनेकनिना हाप्तसु तुउदना कै कांदगे हाप्ते हाइबदुने हेना फखरे असि फनेकसे हापेएना हाइदु छरपुदी आइजुने लेकाय मयामदुगी ममांगदा हाइरमिने 53,000 पीबा टीवीदो हापक्तोरे मी खुदिंगी अदुगा 5,000 पीबा फनेकसे पुरगा आइना युमना कमाय हंदुइनो ताजा पुदी हम पुनिंद्रमने पु हाइरगना नुरा ओइनबा पुबा तारेदना संतोंबी नंग ngangido noi ta song nungai नुरा ओइरुगे बु कैनो लेतदना तौरिने ताजौगिने बिल फंगबदो ताजौगी ऑपरेशन तौबदा लोइ चंख्रे लाख अमा मखाइदी ऑपरेशन तौबदा डायरेक्ट चंख्रबने अदुगा हिदाक लांथक लेबदा अदुसु लोइ चंख्रे अरेबदो
ꯀꯩꯒꯨꯝꯕ ꯑꯣꯄꯔꯦꯁꯟꯁꯤꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤꯗꯣ ꯂꯩꯕ ꯌꯥꯕꯅꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯩꯅꯤꯡꯉꯦ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯪ ꯆꯥꯛꯀꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯏꯄꯥꯝꯗ ꯆꯥꯛꯀꯧꯗꯕ ꯃꯈꯩ ꯌꯥꯎꯔꯤꯕꯅꯤ ꯆꯥꯛꯀꯧꯕꯁꯦ ꯑꯗꯨꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯅꯣꯏ ꯇꯥꯆꯧꯁꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯕ ꯂꯩꯇꯗꯅ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯨ ꯅꯪꯁꯨ ꯈꯖꯤꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯅꯃ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯦ ꯇꯧꯒꯦ ꯍꯥꯏꯔꯗꯤꯅꯦ ꯀꯩꯁꯨꯝ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ ꯌꯥꯔꯦ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯦ ꯂꯨꯄꯥ 19,000ꯒꯤꯅꯦ ꯅꯣꯏꯒꯤ ꯐꯅꯦꯛꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯒꯤ ꯃꯃꯜ ꯐꯥꯎ ꯌꯧꯗ꯭ꯔꯦ ꯌꯥꯔꯦꯗ ꯅꯨꯔꯥ ꯑꯣꯏꯔꯨꯕ ꯅꯠꯇꯅ ꯀꯔꯤꯗꯕꯨ ꯁꯤꯖꯤꯟꯅꯗꯣꯔꯤꯒꯦ ꯑꯩꯒꯤꯗꯤ ꯐꯅꯦꯛ ꯃꯌꯥꯝ ꯂꯩ ꯑꯁꯤꯒꯨꯝꯕ ꯀꯩꯁꯨ ꯆꯟꯅꯔꯔꯣꯏ ꯁꯤꯗꯤ ꯏꯆꯟꯇꯣꯝꯕꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯪꯅ ꯑꯥꯔꯊ ꯂꯥꯟꯅ ꯍꯟꯕꯒꯨꯝ ꯇꯧꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯅꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯛ ꯀꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯨꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨꯗꯤ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯗꯤ ꯗꯈꯤꯅꯥꯒꯤ ꯗꯃꯛꯇ ꯂꯥꯛꯄ ꯆꯥꯛꯀꯧꯕ ꯃꯥꯜꯂꯛꯇꯣꯔꯦꯀꯣ ꯌꯥꯔꯦ ꯅꯃ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯝ ꯂꯥꯛꯆꯅꯤꯡꯕꯁꯤ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯁꯦ ꯍꯥꯞꯅꯦꯅ ꯍꯥꯞꯄꯗꯤ ꯗꯈꯤꯅꯥꯗꯣ ꯃꯁꯛ ꯅꯥꯏꯕ ꯃꯁꯛ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯍꯥꯞꯄꯣꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯏꯆꯟꯇꯣꯝꯕꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯧꯒꯅꯨ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯅꯣꯏ ꯇꯥꯆꯧꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯇꯥꯆꯧꯅ ꯅꯥꯔꯝꯗ꯭ꯔꯒꯗꯤ ꯄꯩꯁꯥꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯣ ꯍꯟꯗꯛꯇꯤ ꯀꯣꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯍꯥꯞꯄꯅꯤ ꯑꯗꯣ ꯅꯪꯅ ꯁꯥꯎꯅꯤꯡꯉꯤꯁꯦ ꯀꯔꯥꯏꯗꯅꯣꯕ ꯅꯤꯉꯣꯟꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯁꯥꯎꯈꯤꯕ ꯋꯥꯔꯧꯈꯤꯕ ꯍꯥꯏꯕꯁꯦ ꯄꯤꯕꯥ ꯅꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯅꯤꯉꯣꯟꯅ ꯁꯥꯞ ꯇꯧꯕꯗ ꯄꯤꯕꯥ ꯅꯣꯏ ꯊꯣꯡꯗꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯞꯇꯥꯏꯒꯩ ꯁꯥꯞ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯣ ꯅꯣꯏꯅ ꯑꯩꯒꯤ ꯗꯈꯤꯅꯥꯗꯣ ꯇꯧꯒꯦꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯏꯆꯟꯇꯣꯝꯕꯤ ꯅꯪꯅ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯅꯪꯒꯤ ꯗꯈꯤꯅꯥ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯇꯤꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯑꯣꯏꯕꯒꯤ ꯄꯩꯁꯥ ꯄꯨꯒꯦꯁꯨ ꯑꯃꯠꯇ ꯐꯪꯕ ꯅꯠꯇꯦ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃ ꯌꯣꯜꯂꯒ ꯅꯪꯒꯤ ꯗꯈꯤꯅꯥ ꯂꯩꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯌꯣꯟꯒꯦ ꯏꯕꯨꯡꯅꯦ ꯑꯩ ꯀꯤꯠꯅꯤ ꯅꯥꯝꯃ ꯌꯣꯟꯒꯦ ꯅꯪꯒꯤꯗꯃꯛꯇ ꯌꯥꯔꯦ ꯇꯥꯆꯧ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯇꯥꯆꯧꯗ ꯀꯤꯠꯅꯤ ꯅꯥꯝꯃ ꯌꯣꯜꯂꯣꯅ ꯍꯥꯏꯈ꯭ꯔꯕꯣ ꯏꯅꯝꯃꯒꯤꯁꯨ ꯁꯅꯥ ꯀꯣꯜ-ꯂꯤꯛꯇꯤ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨ ꯊꯝꯃꯒ ꯑꯩꯒꯤ ꯇꯤꯚꯤꯗꯣ ꯂꯩꯕꯗꯤ ꯌꯥꯏꯗꯅ ꯇꯥꯆꯧ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯑꯩ ꯂꯣꯏ ꯈꯪꯉꯦ ꯌꯥꯔꯦ ꯏꯆꯟꯇꯣꯝꯕꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯂꯣꯏ ꯑꯣꯟꯅꯔꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ ꯑꯩꯒꯤ ꯊꯤꯀꯥꯒꯤ ꯁꯦꯜ ꯄꯨꯊꯣꯛꯄꯗ ꯅꯅꯝꯃꯒꯤ ꯁꯅꯥ ꯀꯣꯜ-ꯂꯤꯛ ꯂꯣꯏꯅꯃꯛ ꯕꯟꯗꯣꯞ ꯊꯝꯃꯤꯅꯦ ꯑꯗꯨꯒ ꯃꯅꯥꯗ ꯅꯞꯄꯤꯕ ꯁꯅꯥ ꯃꯆꯥꯁꯦ ꯑꯁꯤ ꯃꯉꯥꯏꯔꯦ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯁꯤ ꯊꯝꯃꯒ ꯅꯪꯒꯤ ꯀꯔꯤ ꯂꯩꯗꯣꯔꯤꯒꯦ ꯊꯤꯀꯥꯒꯤ ꯕꯤꯜꯗꯣ ꯐꯪꯕ ꯃꯇꯝꯗ ꯅꯅꯝꯃꯒꯤ ꯁꯅꯥ ꯀꯣꯜ-ꯂꯤꯛ ꯍꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇꯅꯦ ꯑꯩ ꯑꯅꯥꯕꯗ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯀꯔꯤꯝꯇ ꯂꯦꯝꯍꯧꯗꯦ ꯑꯗꯨꯒ ꯅꯪꯅ ꯈꯜꯂꯤꯗꯨꯗꯤ ꯑꯣꯟꯅꯗ꯭ꯔꯣ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯕꯨꯡꯁꯦ ꯂꯩꯇꯗꯅ ꯇꯧꯔꯤ ꯃꯥꯜꯅꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯖꯤꯛꯇꯪꯗꯤ ꯈꯪꯉꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯆꯧ ꯇꯧꯒꯦꯕꯨ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯏꯪꯈꯣꯜ ꯍꯥꯏꯔꯦ ꯑꯆꯧ ꯆꯥꯎꯔꯤꯕ ꯕꯟꯗꯣꯞ ꯊꯝꯕꯗꯅꯦ ꯍꯦꯟꯇꯣꯛ ꯐꯟꯗꯣꯛꯅ ꯀꯣꯟꯅꯩ ꯌꯥꯔꯦ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ 19,000ꯒꯤꯅꯤ ꯑꯩ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯒꯦ ꯅꯣꯏꯒꯤ ꯐꯅꯦꯛꯁꯦ ꯊꯝꯃꯝꯃꯒꯦ ꯄꯥꯝꯖꯗ꯭ꯔꯦ ꯇꯥꯆꯧ ꯑꯩ ꯃꯤꯍꯨꯟ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯄ ꯍꯧꯔꯦ ꯃꯁꯤ ꯃꯤꯔꯣꯟ ꯉꯥꯡꯗꯦꯅꯦ ꯃꯁꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯒꯦ ꯍꯥꯞꯅꯤꯡꯗ꯭ꯔꯒ ꯍꯥꯞꯅꯤꯡꯗꯦ ꯍꯥꯏꯌꯨꯅꯦ ꯃꯁꯤꯡ ꯑꯔꯥꯡꯕꯤ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯑꯩꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯄꯨꯖꯈ꯭ꯔꯒꯦ ꯅꯣꯏꯒꯤ ꯐꯅꯦꯛꯁꯦ ꯄꯥꯝꯖꯗ꯭ꯔꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯥꯆꯧ ꯃꯁꯤ ꯃꯤꯔꯣꯟ ꯁꯨꯡꯉꯥꯡ ꯉꯥꯡꯗ꯭ꯔꯦ ꯃꯤꯔꯣꯟ ꯇꯥꯍꯜꯂꯒꯦ ꯏꯪꯈꯣꯜ ꯕꯟꯗꯣꯞ ꯊꯝꯃꯒ ꯗꯈꯤꯅꯥ ꯂꯩꯗꯣꯔꯤꯕ ꯄꯨꯈꯣ ꯅꯪꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏ ꯄꯨꯈꯣ ꯊꯥꯗꯣꯏ ꯃꯤꯔꯣꯟ ꯉꯥꯡꯗ꯭ꯔꯕꯅꯤꯅ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣꯍꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯧꯒꯠꯂꯦꯀꯣ ꯅꯣꯏ ꯊꯣꯛꯇ ꯍꯧꯔꯣ 38 ꯄꯤꯕ ꯗꯈꯤꯅꯥ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔ ꯅꯪ ꯍꯥ ꯍꯤꯌꯥ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯌꯣ 이스 완타그레니 하이마 헤 다도이 미몬다부 유비나 톰바우나브로 이스 가만히 또 니시데 이 ngatanga이리니 닝템 따브로 암타 투는 돌아오라 나자 누피세 독터 담타 부시 완타그레니 이마 해만바기니 미루안 숨강악트라디
ꯇꯧꯔꯛꯄ ꯇꯥꯕꯅꯤ ꯗꯣꯛꯇꯔꯗ ꯄꯨꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩ ꯀꯥꯔ ꯊꯧꯕ ꯍꯩ ꯏꯃꯥ ꯇꯥꯃꯣꯒ ꯇꯧꯔꯒ ꯊꯥꯡꯗꯣꯛꯃꯤꯟꯅꯔꯛꯑꯣ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦꯀꯣ ꯃꯥꯒꯤ ꯇꯤꯚꯤ ꯂꯨꯄꯥ 39,000 ꯄꯤꯕꯗꯨꯕꯨ ꯍꯥꯞꯄꯤꯌꯦ ꯍꯥꯏꯕ꯭ꯔꯣ ꯑꯃꯨꯛꯇꯕꯨ ꯌꯦꯡꯅꯤꯡꯉꯤꯅꯦ ꯃꯥꯏ ꯇꯤꯚꯤꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯥꯛꯄꯖꯥꯠꯅꯣꯅ ꯀꯗꯥꯏꯗꯒꯤ ꯍꯥꯄꯛꯄꯅꯣꯗ ꯑꯣ ꯗꯀꯤꯅꯥꯒꯤ ꯋꯥꯍꯧꯗꯒꯤꯅꯦ ꯃꯅꯝꯃꯅ ꯌꯨꯕꯤꯅ ꯊꯣꯝꯃꯦꯌꯦ ꯃꯀꯣꯛꯇꯅꯦ ꯃꯐꯝ 3 ꯊꯣꯛꯅ ꯐꯣꯠꯂꯦꯅ ꯗꯣꯛꯇꯔꯗ ꯂꯩꯔꯤ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇ ꯇꯝꯃꯝꯕꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯃꯅꯝꯃꯅ ꯌꯨꯕꯤꯅ ꯊꯣꯝꯃꯤꯗꯣ ꯑꯗꯨꯅ ꯍꯦꯛ ꯃꯇꯤꯛ ꯆꯥꯕꯖꯥꯠꯅꯤ ꯍꯦꯃꯟꯈ꯭ꯔꯦ ꯋꯥꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯅꯤ ꯗꯀꯤꯅꯥ ꯍꯤꯗꯥꯟꯅꯕꯁꯦ ꯃꯉꯥꯏꯈ꯭ꯔꯦ ꯑꯃꯨꯛꯇꯣꯏꯕ ꯂꯩꯀꯥꯏꯁꯤꯗ ꯃꯁꯥ ꯐꯜꯂꯒꯅꯦ 39,000 ꯄꯤꯕ ꯇꯤꯚꯤ ꯍꯥꯄꯛꯇꯣꯏꯅꯤ 40,000 ꯄꯤꯕ ꯇꯤꯚꯤꯑꯅ ꯑꯃꯨꯛꯇꯣꯏꯕ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯅ ꯈꯥꯞ ꯆꯣꯡꯉꯝꯕꯅꯤ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯑꯃꯨꯛꯇꯕꯨ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯨ ꯇꯥꯔꯤꯌꯦ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ ꯊꯣꯡꯅ ꯃꯉꯥꯎꯁꯨ ꯌꯥꯝ ꯊꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯃꯌꯥꯝ ꯃꯅꯝꯃꯅ ꯃꯀꯣꯛꯇ ꯌꯨꯕꯤꯅ ꯊꯣꯝꯃꯤꯕꯗꯨ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯨ